Focs na Sinduna Ahumlak Suba 3rd May observation Pangthoklagani Hairi Federation of Civil Society Organization Focs manipur gi maikei digi thadorakpa chirol amada haukiba chahi kumja lising ani ga kulhumdo gi megi tarik ahum dagi khanghaudana thoklakhiba laibak thiba thodok aduna maram oiraga chamjaraba micham miyam kaya awaba nangduna amadi tongan ba relief camp singda changjafam lauduna awaba chaitheng kaya khangduna leiri thodok aduna ngasi su lamdam asida charangnaba phibam amada leiduna tangdu leita handri crisis asina maru oina nomugi suraga hingjaba mioi kaya da kham thengna awa chaitheng piri loinana kunai gi senmitlon amuka hena semgat pa waraga daba mawongda maning khalalle haiba yare chahi kaya gi mamang dagi hongna lamdam asida tongan ba phuruk kayana amana amagi mapan tangna duna punna hingminaramba amadi apunbagi saktam ngakminaramba saktam mami samlaklaba matam asida ngasigi mirolna apunbagi wakhalon sagatuna amukhana manipur gi apunbagi saktam sagatminabagi tangai fadaba matam oire apunbagi saktam sagatlaba matamda singnarak pakudimak maiti piba ngamgani Focs na Sinduna Ahumlak Suba oina pangthokadoriba apunbagi saktam amadi lamdam masida thokliba crisis asigi waroisin puraktuna mahausagi ingtappa hanjilaknaba Zen Manipur Dance Academy Imphal da pangthokadoriba observation day asida club organization amadi ima luchingbi singpunna sarukya biyu haina apil torokle